Khoi mayam ngasi si April ki tang tara mari ningthaukaban numit ing kumja lising ani kunmanga ayuk ki pung mapan makhairom tare aina lepchariba jaga si akoigi Jiribam Cachar ni Jiribam Cachar ji ngasi Cachar numit chu oiba adu Cachar numit oiraga su mamangai gummi tinde aduga Jiribam Cachar ji di sibagumba sidhar nomogi sidharakpagi mawongda lae sidi aina haijadrasu Jiribam ga mari leinabiba adagi Jiribam Cachar da lalolitik tawiriba singda adum hangbiraga adum khangbigani ada aisi horen ngasi numidang wairam khara thengna silchar yogjaderga silchar da hotel da di khangde hotel da oina lecture ga yeng ayu angan bada ai agartala chacharaga agartala da amuk nungdang amal lecture ga tang tara truki agartala Imphal flight ai Imphal yogdara gani ngarang aseng bodadi ngarang helicopter da chacha nena tawjaraga helicopter du cancel tawre moi maintenance kini hai matam kaktana karamba matam da pai ba hogoda do khangdaba aduni tawrise ado aina ngasi thamjaningi na kaithen gi nate akhoi gi Jiribam ga hek thung ama khakna jiri turel khakna leiriba akhoi gi Assam gi manung challiba Cachar District ki manung challiba Jirighat lom diga akhoi song ga leiriba akhoi gi sarkar gi thausil thauda sida khetna basing khara tamjage haidana adugi damakta ai ayukta thawoina ai thokcharakpani ado Cachar ki chawrakpa masak ama Cachar numit ni Jiribam Cachar je akhoi na khangjarakpa Cachar numit tadi mi si yam ombani ado itak takpani ado si matek khaji Cachar gi matang da ucharam yaraga aina yam pindadaba Manipur sarkar amadi Manipur gi miyam jo haitare akhoi miyam gi su maral lei haina lojaba yaba ai wafam khara ai Jirighat lom da chacharaga Assam sarkar gi Cachar District ki manung channa leiba Jirighat ki praja singi mawung mato da sarkar na sinbiriba thawong thawda khara ai ucharaga ai thamjanaba honajage Jiri Cachar ni akhoi gi Jirighat lom da di sumaina Cachar bazar akhoi gi sumaina akhoi gi market set ka sadana leiba budi nate ado si yengbiu dukan sing si loina mak thong lon da na lei masi fail oiraba business ta fail oibagi mamini asi Cachar numini yengbiu Cachar numit sidai sida si potpham ga si yang hang dana mi ga se asum manga tara pangchat chat pa haidoni tawrise asumai tawdana lei ado sidi khwaina khangbi re ai message da matam mangan jaroi ge jiri turil mathakta Jirighat ki thong mathakta lanjaraga Jirighat bazar da tawriba mawong do hafet ucharaga aina thamjaningi ba asomgi Assam sarkar na makhoi gi miyam gi damakta paikhatliba akhoi gi chakhot thorang singa Manipur rom da tawriba oiriba phibam jiga khenabadu maru oina ai thamjage sidi Cachar numini gaina karimta mawong mandre haitare si tawri sini Jiribam gi Cachar ni ningthaukaban numit ka irai numit ka ado ningthaukaban irai na khara chawna kabra aduga chamane ne Cachar numit hairasu chu karimta keno tawdre si tawrise sumai tawdana le sina Jiribam Cachar ni Jiribam ni ai project akhoi gi welcome to Manipur thaba gate to ada tamna ure thong mathakta kakhat chare thong si tangkhai da Manipur ga Assam ga khaina bagi mawong ni ado som thangba Manipur rom thangba tangkhai simadi yam hangna leire sigi makha da Jiri Cachar gi kaino ni ada sireisla ILP gi office na chingba leiraga tawrisi ai khena baje uchage som thangakpa Manipur rom thangakpa thong gi saruksi yam thina hange si Manipur gi akhoi gi Jiribam gi kaino ni yengbiyo aduga si jiri turel gi mathakta thariba sariba akhoi gi Jirighat thong ni thong gi akhoi rom thangakpa tangkhai sima karisu leitre haidi magi pavement si
ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯂꯝꯕꯤ ꯑꯣꯏꯅ ꯀꯩꯅꯣꯁꯤ ꯊꯝꯃꯤꯕ ꯖꯒꯥꯁꯤ ꯏꯍꯥꯡ ꯍꯥꯡꯉꯦ ꯑꯗꯨꯒ ꯑꯁꯣꯝ ꯋꯥꯡꯃꯗ ꯇꯧꯔꯤꯕꯁꯤꯅ ꯅꯤꯌꯣꯝꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯎꯠꯆꯒꯦ ꯊꯣꯡ ꯇꯪꯈꯥꯏ ꯂꯥꯟꯁꯤꯟꯖꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯑꯣꯏꯔꯦ ꯑꯗ ꯃꯣꯏ ꯅꯥꯀꯟ ꯑꯅꯤꯃꯛꯇꯤ ꯀꯟꯗꯦ ꯌꯦꯡꯕꯤꯌꯨꯀꯣ ꯊꯣꯡ ꯃꯊꯛꯁꯦ ꯃꯁꯤꯒꯤ ꯂꯂꯣꯟꯕꯁꯤꯡꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯖꯤꯔꯤ ꯀꯩꯊꯦꯜ ꯅꯨꯃꯤꯠꯁꯤꯡꯗ ꯂꯥꯛꯑꯝꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯅꯨꯃꯤꯠ ꯂꯩꯇꯕꯅꯤꯅ ꯉꯁꯤ ꯃꯣꯏꯒꯤꯗꯤ ꯗꯦꯂꯤ ꯑꯦꯐꯤꯌꯔꯁ ꯑꯣꯏꯈ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯄꯔꯦꯡꯁꯤꯗ ꯁꯣꯝꯒꯤ ꯅꯥꯀꯟꯁꯤꯃꯗꯤ ꯀꯝꯄ꯭ꯂꯦꯟꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅꯒ ꯑꯊꯤꯡꯕ ꯂꯩꯕ꯭ꯔꯥ ꯅꯥꯀꯟ ꯑꯃꯗꯤ ꯍꯥꯡꯍꯜꯂꯤ ꯑꯗꯨꯒ ꯖꯤꯔꯤꯘꯥꯠꯀꯤ ꯀꯩꯊꯦꯜꯗ ꯀꯥꯟꯅꯔꯨꯕꯁꯤꯡꯁꯤꯁꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯀꯥꯔꯤꯕ ꯑꯁꯤꯡꯗꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯉꯥꯛꯇꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯦ ꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯔ ꯑꯩ ꯎꯠꯆꯒꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯘꯥꯠꯀꯤ ꯀꯩꯊꯦꯜꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯗꯅꯣ ꯉꯁꯥꯏ ꯀꯗꯥꯏꯗꯅꯣ ꯑꯩ ꯎꯠꯆꯒꯦ ꯕꯈꯥꯟꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯃꯨꯔꯤ ꯀꯕꯣꯛ ꯌꯣꯜꯂꯤ ꯖꯤꯔꯤꯘꯥꯠꯀꯤ ꯀꯩꯅꯣꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯥ ꯋꯥꯡꯗ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯏ ꯌꯦꯡꯕꯤꯌꯨ ꯃꯣꯏꯒꯤ ꯀꯩꯊꯦꯜꯁꯤꯗ ꯇꯤꯜꯂꯤꯕꯁꯤꯡ ꯑꯩ ꯉꯁꯥꯏ ꯂꯥꯛꯄꯗ ꯕꯈꯥꯟꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯕꯈꯥꯟ ꯍꯥꯏꯗꯤ ꯑꯩꯅ ꯑꯩꯒꯤ ꯑꯁꯥꯝ ꯈꯣꯡꯆꯠꯀꯤ 43 ꯁꯨꯕꯗ 86 ꯁꯨꯕꯗꯔ 86 ꯁꯨꯕꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯊꯝꯖꯈꯤꯕ ꯀꯩꯅꯣꯗꯨ ꯕꯈꯥꯟ ꯍꯥꯏꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯟ ꯏꯆꯦꯁꯤꯡꯅꯤ ꯕꯈꯥꯟꯒꯤꯅꯤꯀꯣ 이베마 bakhanꯒꯤꯅꯤ ꯅꯣꯏ bakhan ꯅꯣꯏ ꯃꯨꯔꯤ ꯀꯕꯣꯛꯁꯤ ꯁꯨꯕ ꯀꯌꯥꯝ ꯂꯩꯔꯤꯒꯦ bakhanꯗ ꯌꯨꯝꯗꯤ ꯌꯥꯝꯗꯦ ꯑꯗꯨꯝ ꯂꯩꯌꯥ ꯍꯣꯏꯅꯦ ꯀꯩꯅꯣ ꯇꯧꯏ ꯑꯗꯣ ꯑꯩ ꯌꯥꯝ ꯀꯨꯞꯅ ꯍꯪꯖꯔꯔꯣꯏꯒꯦ ꯀꯩꯅꯣꯅꯤꯅ ꯀꯩꯊꯦꯜꯅꯤꯅ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯅ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯂꯝꯗꯝꯗ ꯃꯨꯔꯤ ꯀꯕꯣꯛ ꯌꯣꯟꯕꯁꯤꯗꯤ ꯁꯤꯁꯨ 이베ꯝꯁꯨ bakhanꯒꯤ니ꯀꯣ 너네 이베마 까리 람닝원노 낭디야 아이디 우라비니 하 우라비니 우라비 레지 까라이더노 그노다 폴라풀 만났다 폴라풀 만났다 보르빌 라이드로 볼빌 아마니 마모 우라빌 아마니 우라빌 하이바 암주 레리보 레이 마이테이 까얌 레이 마이테이 둘라 humbu 사무타이 우라빌 이마이 아이 ꯆꯠꯀꯗꯕꯁꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤꯅ 이베ꯝꯗꯤ ꯀꯌꯨꯝ ꯅꯤꯡꯉꯣꯜꯅꯣ ꯊꯧꯗꯥꯝ ꯅꯤꯡꯉꯣꯜꯅꯤ ꯊꯧꯗꯥꯝ ꯅꯤꯡꯉꯣꯜ ꯑꯗꯒꯤ bakhanꯗ ꯀꯌꯨꯝꯗ ꯄꯥꯜꯂꯤꯕ bakhanꯗꯅ ꯁꯥꯄꯝꯗ ꯅꯣꯏ ꯁꯨꯝꯕ bakhanꯒꯤ ꯌꯨꯝꯁꯤꯡꯗꯨꯗ ꯗꯦꯡꯒꯤꯒꯗꯤ ꯄꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯆꯦꯡꯄꯥꯛꯀꯤꯌꯥ ꯌꯥꯝ ꯂꯩꯌꯦꯕ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯌꯦꯅꯦ bakhanꯒꯤꯗꯤ ꯑꯗꯣ ꯌꯨꯝꯗ ꯀꯔꯤꯗ ꯐꯖꯅ ꯀꯩꯅꯣ ꯇꯧꯗꯦꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨꯔꯣ ꯑꯣꯖꯥꯒ ꯀꯩꯅꯣꯔꯣ ꯏꯇꯩ ꯏꯅꯥꯎꯔꯣ ꯅꯨꯡꯉꯥꯏꯔꯦꯗ ꯁꯤ ꯖꯤꯔꯤꯘꯥꯠ ꯀꯩꯅꯣꯗꯅꯤꯀꯣ ꯕꯖꯥꯔꯗꯅꯤꯀꯣ ꯑꯣꯖꯥ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕ ꯑꯩ ꯃꯤꯡ ꯃꯅꯤꯊꯣꯟ ꯀꯧꯏ ꯃꯅꯤꯊꯣꯟ ꯑꯣ ꯀꯌꯨꯝꯅꯣ ꯁꯥꯄꯝꯗꯤ ꯍꯧꯖꯤꯛꯇ ꯍꯥꯏꯔꯤꯃꯤꯅꯦ ꯑꯗꯨ ꯀꯥꯎꯔꯤ ꯑꯣ ꯁꯤ ꯏꯃꯨꯡꯒꯤ ꯀꯔꯕꯥꯔꯅꯤꯅꯦ ꯁꯤꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝ ꯂꯣꯝꯗꯗꯤ ꯑꯃꯨꯛꯇ ꯆꯪꯉꯨꯗ꯭ꯔꯤꯕ꯭ꯔꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯐꯝꯃꯛꯄ ꯀꯨꯏꯔꯦ 18ꯗꯒꯤ ꯑꯗꯨꯗꯤ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤꯅꯦ ꯀꯩꯅꯣꯗꯤ ꯗꯦꯡꯒꯤꯗꯤ ꯄꯥꯟꯗ꯭ꯔꯣ ꯆꯦꯡꯄꯥꯛꯇꯤ ꯁꯨꯅꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯆꯦꯡꯄꯥꯛ ꯁꯨꯗꯦ ꯅꯠꯇꯦ ꯑꯇꯩ bakhanꯗ ꯆꯦꯡꯄꯥꯛ ꯁꯨꯕ ꯂꯩꯕ꯭ꯔꯣ ꯃꯌꯥꯝ ꯂꯩ ꯌꯥꯝ ꯂꯩ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯑꯩ ꯅꯨꯡꯁꯤꯕ ꯋꯥꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯘꯥꯠꯀꯤ ꯁꯤꯗꯩꯗ ꯑꯍꯥꯟꯕ ꯌꯨ ꯌꯣꯟꯐꯝ ꯂꯩꯔꯦ ꯋꯥꯏꯟ ꯁꯣꯞ sida wine shop ni sidaida aina khangjabada sidaida lupa chani ga nifu pi basi aikoi gi thong he wang mada kanaumbi kharana kanagumba kanagumbi jing yoli lupa chamri yoli sida ahan ba yu yombam leire Rajdeep wine shop adagi somda so amal leire ani ni leire alo kumai tawdona aima injang na pi yon bi amasu lehowi bakhan gi sini akhoi gi Jirighat ki bazar sida bakhan amasung digli gi di thengnate yawram basu ya
ꯑꯗꯣ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯀꯩꯊꯦꯜꯁꯤꯡꯗ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯃꯇꯝ ꯑꯃꯗꯗꯤ ꯄꯣꯗꯣꯟꯒ ꯇꯧꯗꯅ ꯇꯧꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯨꯔꯤ ꯀꯕꯣꯛ ꯌꯣꯟꯕꯁꯦ ꯉꯁꯤꯁꯨ ꯃꯤꯒꯤ ꯗꯨꯀꯥꯟ ꯃꯆꯤꯗ ꯃꯌꯥꯗ ꯁꯣꯔꯣꯛꯇꯅꯤ ꯇꯧꯔꯤꯁꯦ ꯃꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯊꯦꯡꯅꯖꯩ ꯃꯁꯤ ꯌꯦꯡꯕꯤꯌꯨ ꯖꯤꯔꯤꯘꯥꯠꯀꯤ ꯑꯣꯏꯅ ꯖꯤꯔꯤꯘꯥꯠꯁꯤ ꯌꯥꯝꯅ ꯃꯣꯏꯗꯤ ꯈꯥ ꯋꯥꯡꯗ ꯌꯥꯝ ꯆꯥꯎꯅ ꯁꯟꯗꯣꯛꯑꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯃꯇꯝꯒꯤ ꯖꯤꯔꯤꯘꯥꯠ ꯕꯖꯥꯔꯗꯨ ꯅꯠꯇ꯭ꯔꯦ ꯗꯨꯀꯥꯟ 2-3ꯈꯛ ꯂꯩꯔꯝꯃꯒ ꯇꯧꯔꯝꯕꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯨꯝꯕꯁꯤꯗ ꯕꯈꯥꯟ ꯑꯃꯁꯨꯡ ꯗꯤꯒ꯭ꯂꯤꯒꯤꯗꯤ ꯀꯩꯊꯦꯜꯅꯤ ꯃꯁꯦ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯐꯝ ꯃꯨꯔꯤ ꯀꯕꯣꯛꯇꯪ ꯌꯣꯜꯂꯁꯨ ꯏꯟꯖꯥꯡ ꯅꯥꯄꯤꯕꯨ ꯌꯣꯟꯅꯤꯡꯕ ꯌꯣꯟꯖꯁꯅꯨ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯍꯥꯏꯕ ꯀꯩꯊꯦꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤꯕꯗ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯀꯔꯤꯅꯣꯗ MLA ꯂꯩꯔꯤ ꯑꯗꯒꯤ ꯀꯔꯤ ꯕꯖꯥꯔꯒꯤ ꯕꯣꯔꯗꯀꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯂꯥꯛꯆꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯒꯤ ꯈꯦꯠꯅꯕꯗꯨ ꯑꯩ ꯎꯠꯆꯅꯕ ꯅꯠꯆꯗꯦ ꯖꯤꯔꯤꯘꯥꯠ ꯕꯖꯥꯔꯗꯤ ꯌꯦꯡꯕꯤꯌꯨ ꯁꯤ ꯁꯤꯜꯆꯔ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯅꯤ ꯑꯗꯨꯒ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯆꯠꯈ꯭ꯔꯤꯕ ꯊꯣꯡ ꯃꯅꯥꯛꯇ ꯂꯩꯔꯦ ꯂꯥꯟꯊꯣꯛꯑꯒ ꯁꯤ ꯑꯋꯥꯡꯗꯅꯤ ꯑꯗꯒꯤ ꯁꯤꯁꯨ ꯑꯋꯥꯡꯗ ꯑꯩꯈꯣꯏ ꯅꯍꯥꯟ ꯗꯤꯒ꯭ꯂꯤ ꯆꯠꯆꯕꯗꯨꯗ ꯌꯥꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯦ ꯐꯖꯅ ꯆꯞ ꯆꯥꯅ ꯆꯍꯤ 1-2ꯗꯗꯤ ꯄꯤꯛ ꯊꯜꯂꯅꯤ ꯃꯁꯥꯡ ꯑꯃ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯗꯨꯀꯥꯟꯁꯦ ꯌꯥꯝ ꯐꯖꯅ ꯂꯩ ꯑꯗꯣ ꯀꯩꯊꯦꯜꯁꯤꯒꯤ ꯈꯦꯠꯅꯕ ꯑꯩ ꯎꯠꯆꯒꯦꯅ ꯂꯥꯛꯆꯕ ꯅꯠꯆꯗꯦ ꯑꯩ ꯈꯔ ꯆꯪꯁꯤꯟꯖꯔꯒ ꯑꯩ ꯕꯈꯥꯟ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯅꯤ ꯁꯤꯗ ꯆꯪꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯔꯤꯕ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯇꯥꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦ ꯕ꯭ꯔꯤꯖꯇꯨ ꯂꯥꯟꯊꯣꯛꯆꯔꯒ ꯗꯤꯕꯣꯡ ꯇꯥꯖꯔꯒ ꯑꯩ ꯍꯟꯖꯗꯣꯔꯤꯅꯤ ꯃꯁꯤ ꯆꯠꯄꯒꯤ ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯑꯩ ꯄꯣꯠꯁꯛ ꯑꯃꯈꯛ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯎꯠꯆꯔꯦꯔꯒ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯕꯒꯤ ꯑꯩ ꯄꯥꯟꯗꯝꯗꯨ ꯇꯥꯛꯆꯒꯦ ꯃꯁꯤ ꯌꯦꯡꯕꯤꯌꯨ ꯃꯤꯒꯤ ꯃꯔꯣꯡꯅꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝ ꯀꯩꯊꯦꯜꯁꯤꯁꯨ ꯁꯟꯗꯣꯛꯑꯝꯕꯒꯤ ꯃꯑꯣꯡꯗ ꯃꯇꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯅꯧꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯔꯤꯅꯆꯤꯡꯕ ꯁꯥꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯟꯗꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯟꯗꯣꯛꯄꯒꯤ ꯃꯃꯤꯁꯨ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯝꯃꯤꯕ ꯈꯔꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯊꯣꯡ ꯂꯣꯟꯁꯤꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯑꯗꯣ ꯖꯤꯔꯤꯕꯥꯝ ꯀꯩꯊꯦꯜ ꯁꯤꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯈꯪꯕꯤꯔꯕ ꯄꯣꯠꯁꯛꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯅꯤꯡꯉꯤ ꯁꯤꯅꯤ ꯑꯩ ꯁꯤꯗꯩꯁꯤꯗ ꯁꯥꯡꯅ ꯆꯪꯁꯤꯟꯖꯔꯒ ꯑꯩꯅ ꯎꯠꯆꯒꯦꯅ ꯈꯟꯖꯔꯤꯕ ꯄꯣꯠꯁꯛꯁꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯒ ꯑꯩꯅ ꯂꯥꯛꯆꯕꯒꯤ ꯄꯥꯟꯗꯝꯁꯨ ꯇꯥꯛꯆꯒꯦ ꯌꯥꯝ ꯁꯥꯡ ꯁꯟꯗꯣꯛꯈ꯭ꯔꯖꯥꯠꯅꯤ ꯕꯖꯥꯔ ꯑꯁꯤ ꯑꯩꯈꯣꯏ ꯖꯤꯔꯤꯘꯥꯠꯀꯤ ꯗꯨꯀꯥꯟ ꯑꯆꯧ ꯇꯧꯗꯅ ꯌꯥꯝ ꯁꯥꯡꯅ ꯁꯟꯗꯣꯔꯛꯏ ꯑꯗꯣ ꯃꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤꯁꯤ ꯇꯥꯕ ꯍꯦꯟꯒꯠꯂꯛꯄ ꯑꯩꯈꯣꯏꯔꯣꯝꯒꯤꯅ ꯖꯤꯔꯤꯕꯥꯝ ꯂꯣꯝꯒꯤꯅ ꯅꯣꯡꯃꯒꯤ ꯁꯤꯙꯔꯛꯄꯒꯤ ꯃꯃꯤꯁꯤ ꯎꯕ ꯖꯤꯔꯤꯘꯥꯠ ꯕꯖꯥꯔꯒꯤ ꯀꯩꯅꯣꯁꯤ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯛꯏꯕꯁꯤ ꯃꯐꯝꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯗꯤ ꯌꯥम सांग चंगे अदुगा ब्रिटिश मतमगी टी फैक्टरी से नहानजु बखान चटपद उच्चग्रे अइना लाक्चनिंगिसिना सिदैसिदा जिरीघाट की बाजार की संदोलक सरुक से हेक लोइबगा सिदैजा जिरीघाट चा बगीचा हाइदी अखोई जिरीघाट टी गार्डन हाइबनी पार्ट 2 अखोई PWSS हाइबसी पब्लिक वाटर सप्लाई स्कीम हाइबो ओरमगनी सैजा ngasai होजिसु तौरी थबक तौरी PHCD की अखोई सिदैसिदा याम नान अखोई आसाम की लमदम सिदा अखोइना सुम खुला इरक सचब सिदैसिदा अखोई वाटर सप्लाई स्कीम की लैरिबा मफमसिंग जे लाइसंग दौनगा साबा तौई मथक्ता अचौबा रिजर्वर लैरे सुमाइन तौदना तौबसी जिरीघाट के लैरिबा हाइदि आसाम की बॉर्डर मणिपुर की जिरीबाम गा थंगनरिबा खुंजासिंग जे इसिंग मरांग काइना चारी अदुगा जिरीबाम अखोई ख्वाइदगी मरु ओइरिबा अखोई हुजिक्ति डिस्ट्रिक्ट अमा ओइरबा हाना इम्फाल ईस्ट की मनुंग चलमिबा जिरीबाम की प्रजासिंग ngasi बावबा इसिंग चाबा फंगद्रि मतम अमा नोमगी इसिंग पाइप का फुमदना खजि खजि लांबा थेंगदे अगो मणिपुर सी तौरिसि हाना इसिंग लामगा इसिंग लेतबा मफमजु नते इसिंग मरांग काइना फंगिबा मफमनी अदो जिरीबाम की प्रजासिंग ngasi वाटर सप्लाई स्कीम की इसिंग फंगदे हुजि लैरगा थंगनाबा तुरेंदगी होंगलगा थंगनाबा
ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯂꯣꯜꯂꯒ ꯐꯨꯠꯂꯒ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯁꯤꯡꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯨ ꯁꯣꯛꯑꯒ ꯑꯗꯨꯝ ꯊꯛꯑꯝꯒꯅꯤ ꯑꯗꯩ ꯀꯣꯍꯥꯁꯨ ꯂꯩꯅꯔꯝꯒꯅꯤ ꯁꯤꯅꯤ ꯑꯩ ꯃꯁꯤ ꯃꯅꯤꯄꯨꯔꯁꯤ ꯀꯔꯤꯅꯣ ꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯟꯅ ꯏꯁꯤꯡ ꯄꯤꯔꯝꯕꯗꯨꯁꯨ ꯊꯗꯠꯈꯤꯒꯨꯝ ꯇꯧ ꯃꯥꯡꯍꯟꯈꯤꯒꯨꯝ ꯇꯧ ꯀꯔꯤꯒꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯃꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯖꯤꯔꯤꯘꯥꯠꯀꯤ प्रजाꯁꯤꯡꯅ ꯁꯔꯀꯥꯔꯅ ꯄꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯉꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗꯅ ꯄꯤꯕ ꯉꯝꯗꯕꯁꯦ ꯄꯩꯁꯥꯗꯤ ꯆꯞ ꯆꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯑꯣꯏꯕ ꯍꯥꯟꯅꯁꯨ ꯁꯕ ꯗꯤꯕꯤꯖꯟ ꯑꯃꯒꯤ ꯑꯣꯏꯕ ꯄꯩꯁꯥ ꯁꯣꯏꯗꯅ ꯀꯥꯏꯊꯣꯛꯑꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯨ ꯃꯁꯤ ꯃꯤꯌꯥꯝꯒꯤꯁꯨ ꯑꯔꯥꯟꯕꯔꯥ ꯍꯥꯏꯅ ꯑꯩ ꯃꯁꯤ ꯎꯠꯆꯒꯦ ꯍꯥꯏꯗꯅ ꯌꯦꯡꯕꯤꯌꯨ ꯇꯨꯔꯦꯟ ꯋꯥꯡꯃ ꯈꯛꯇꯅꯤ ꯖꯤꯔꯤ ꯇꯨꯔꯦꯜꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯔꯦꯜꯋꯦ ꯕ꯭ꯔꯤꯖ ꯂꯥꯟꯊꯣꯛꯆꯔꯒ ꯗꯤꯕꯣꯡ ꯇꯥꯖꯗꯣꯔꯤꯕꯅꯤ ꯑꯗꯨ इनंग नक्पसिदा कयादा खेनरेबा बाजार सु खेनरे बाजार की पाखोक चौथोलकपसु बिजनेस सेंटर सु खेनरे अदुगा मीगी युमलई कैरै मीगी अखोई कनो तौबसु हेंगल बीगी रोमने हेंगल मसी अखोई सरकार की मरानी मसी मदी आई सरकार की मरान अचौब मरानी आई हाइजनिंगी अदुगा जिरी की मियामसु दुंगाई मणिपुर की मियामसु अखोई तंपाक्ता लेरिबा अखोई मयामसी जु अखोई खरा 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 पुन्ना लौमिन्नबा कैदौबसी चंगबरा हाइना खल्ले नत्रगदि अखोई सुम नोंम नोंमगी मांगधरपगी माइकैदा सुम चसिनबा तारगदि नोंमदि अखोईगी जातिसी करी ओइरकनी हाइबसे आई थमोइदा चिंगजदबा ngamjade अखोईगी मरुप ओइना तिनजबा शरदचांद थियाम कवि शरदचांद थियाम मणिपुर की ममिंग लेरबा अमना मणिपुर लैंग्वेज देगी थरमबदा अखोईगी मणिपुरी हाइबा लोन हाइबा जाति हाइबसे इंडेंजर ओइरेदा नोमा आ चाही खरा तरा मरी मंगागी ममांग कुनगी ममांग ओइरंगनी हाइबदा आइना चोंथोक्तना आई करीगी अदुमाइना हाइबनो करंबा रिपोर्ट की मतुंग तौनो गाइनागा आइना याम कन्ना येचगी चैलेंज का दु चौजगी आई हुजिकते इकाइजरे ओजा शरद मरुप याम लुना चाना तौनजबनी शरद चांद थियामगी मफमदा आई बदु आइना हाइजगी आई लाले हंदोक्सरे आई हाइजगे अखोइना हुजिक उरिबा अखोइगी तौरिबा मफम मफमदा तौरिबा थौदौसिंगसिनदी अखोइगी मैतैयेबा जाति से नोम नोमदी अखोइगी करी हाइतरे मी लाख अमगी मनुंगदा अखोइ तरा यालगा अखोइ हिंगी हाइबा यादबगी फिबमदा अखोइगी लोन मुसिलकपई फिबमदा सोइदना लेरकपा ताबनी मसिनी आई मसिम उच्चगेना तौजबने कया नान लेखरबनो येंबियु असिदैदा इसिंग फजना तारी खोली अदुने सी उच्चगे तौजबने आई हुजिक चंगजरगा अखोइगी जिरी तुरेन मथक्ता साबा रेलवे ब्रिज दु लांथोकचरगा अखोइगी जिरीबाम रेलवे स्टेशन तागदबदो ता हेक मेन रोड फंगबगा आइना लेजरिबा मफमदा चचगे अखोइगी जिरीघाटतगी चंगकपा अखोइगी वाटर ट्रीटमेंट प्लांट वाटर सप्लाई स्कीम की दु लेरे अदुगा सिदैसदा अखोइना नहान बाखान चचबा लंबीदुनी सिदा खितंग चंगजिनजरगा अखोइगी जिरी तुरेल मथक्ता सारिबा अखोइगी रेलवे ब्रिज दु उरे मसी लालगा आई चचगदोरि जिरी तुरेल मथक्ता साबा अखोइगी बाउपरा जिरीगी बाबुपरा हाइबा लेकाइगा दिबोंगा खन्नबा मरक्ता सारिबा मसी हेक लांथोखरगा अखोइगी जिरीबाम रेलवे स्टेशन फंगिबा थोंसे आई लांथोकजगे मतम अमददी मसीगी कैनोसी अखोइगी हुजिकी कुकी सिंगी याम साथीबा अखोइगी सागी मवोंगदा चथरिबा लानसिगी ममांगदा अखोइगी अगरतला दगी जिरी यौबसु अयुक्ता अखोइगी ट्रेन चलमी अदुगा आदगी अमुक सिलचरदगी पुंग कैनोदा हलक्पा पुंग मरीदा हलक्पा पुंगदी खितंग याम चंगी भरा लुपा कुन खक्तंग आइदी मदुदा हेक चचरगा सिलचरदा करी करी तौगदबा आइगी मरी लेनाबा थबकसिंग तौरगा हे लाक्चरमी अदगी अगरतलादगी खोंगसांग बाहुबा ट्रेन जनशताब्दी याम नानबा एसी कोच का सु यावबा अखोइगी लेटेस्ट मॉडल की रेलवे कोचिंग यावबा याम नानबा ट्रेन दु चेलिंगैददी अयुक्ता एमएसटी की बस ता नुंबा भावगी जिरी तुरेलनी
ꯁꯤꯒꯤꯁꯦ ꯑꯗꯣ ꯅꯨꯡꯕꯥ ꯐꯥꯎꯕꯒꯤ MSTꯗ ꯂꯨꯄꯥ 200ꯒꯤ ꯇꯤꯀꯦꯠ ꯀꯛꯂꯛꯑꯦ ꯍꯥꯏꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯣꯡꯁꯥꯡꯗ ꯀꯨꯝꯊꯔꯒ ꯈꯣꯡꯁꯥꯡꯗꯒꯤ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 45ꯗ ꯍꯧꯖꯤꯛꯀꯤ ꯑꯒꯔꯇꯂꯥꯗꯒꯤ ꯂꯥꯛꯄ ꯇ꯭ꯔꯦꯟꯁꯤ ꯇꯣꯡꯉꯦ ꯍꯥꯏꯔꯒ ꯖꯤꯔꯤꯗ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 15 ꯑꯗꯨꯋꯥꯏꯗ ꯊꯨꯡꯕꯅꯤ ꯍꯥꯏꯕꯗꯤ ꯂꯨꯄꯥ 100 ꯈꯛꯇꯅ 100ꯗꯨ ꯅꯠꯇ꯭ꯔꯁꯨ ꯕꯁꯇ MSTꯒꯤ ꯕꯁꯇ ꯂꯨꯄꯥ 100ꯔ ꯀꯌꯥꯅꯣ ꯑꯣꯏꯕꯅꯤ 100 ꯑꯣꯏꯔ ꯃꯥꯅꯦ ꯑꯗꯨꯅ ꯖꯤꯔꯤꯕꯥꯝꯁꯤ ꯂꯥꯛꯄ ꯌꯥꯔꯝꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯀ꯭ꯔꯨ ꯊꯣꯡꯁꯨ ꯁꯥꯔꯦ ꯏꯔꯪ ꯊꯣꯡꯁꯨ ꯂꯣꯏꯔꯝꯃꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯊꯣꯡꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯏꯔꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯗꯗꯤ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯃꯗꯨ ꯂꯣꯏꯔꯝꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯁꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯅꯤꯡꯗꯔꯦ ꯅꯣꯔꯣꯛ ꯑꯩꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯅ ꯍꯪ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤꯃꯛ ꯅꯣꯔꯣꯛꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯖꯤꯔꯤꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏ ꯍꯥꯏꯅ ꯄꯥꯏꯅꯤꯡꯕ ꯃꯇꯝꯗ ꯐꯪꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯃꯈꯣꯏꯒꯤ ꯀꯨꯁꯤꯅꯤ ꯍꯣꯏ ꯃꯌꯥꯝꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡꯒꯤ ꯁꯦꯐꯇꯤ ꯌꯦꯡꯗꯅ ꯇꯧꯕꯤꯔꯝꯕꯕꯨꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯏꯟꯗꯤꯌꯥꯁꯤꯗ ꯂꯩꯔꯤꯕꯁꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯖꯤꯔꯤꯗ ꯄꯥꯏꯔꯤꯕ ꯑꯃ ꯑꯅꯤ ꯁꯤ ꯈꯛꯇꯔꯥ ꯍꯥꯏꯕꯒꯨꯝꯕ ꯀꯝꯄꯦꯅꯤꯗꯨꯅ ꯁꯤꯟꯕ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯒꯨꯝꯕ ꯌꯥꯝ ꯄꯦꯟꯗꯕ ꯑꯩꯈꯣꯏꯁꯤ ꯄꯨꯔꯥ ꯅꯦꯒ꯭ꯂꯦꯛꯇꯦꯠ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯕꯅꯤꯅ ꯌꯦꯡꯕꯤꯌꯨ ꯁꯤꯜꯆꯔ ꯇꯨ ꯏꯝꯐꯥꯜꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯂꯨꯄꯥ 10,000 ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯕꯣꯌꯤꯡ ꯄꯥꯏꯖꯔꯤꯉꯩ ꯃꯇꯝꯗ ꯃꯤꯅꯤꯠ 12ꯗꯪꯒꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯍꯦꯛ ꯄꯥꯏꯈꯠꯄꯗꯨꯗꯒꯤ ꯀꯥꯎꯟ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯨꯝꯚꯤꯒ꯭ꯔꯥꯝꯗ ꯇꯥꯕ ꯃꯇꯝꯗ ꯃꯤꯅꯤꯠ 12, 13ꯗꯪꯒ ꯆꯪꯕꯒꯁꯨ ꯌꯥꯎꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯌꯧꯕ ꯂꯝꯕꯤꯁꯤ ꯂꯨꯄꯥ 10,010ꯅꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯂꯨꯄꯥ 10,010ꯗꯨ ꯄꯨꯊꯣꯛꯇꯅ ꯇꯤꯀꯦꯠ ꯀꯛꯅꯕꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯜꯆꯔꯗ ꯑꯍꯤꯡ ꯂꯦꯛꯇꯕ ꯌꯥꯔꯣꯏ ꯇꯦꯛꯁꯤ ꯚꯔꯥ ꯇꯤꯡꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯉꯁꯤ ꯇꯥꯡ 14ꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯏꯪ ꯀꯨꯝꯖꯥ 2015 ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯁꯤꯒꯤ ꯅꯨꯃꯤꯠ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯩ ꯁꯤꯜꯆꯔ ꯌꯧꯖꯔꯦꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯅꯤ ꯁꯤꯜꯆꯔꯗ ꯑꯍꯤꯡ ꯑꯃ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯌꯦꯠꯆꯔꯔꯣꯏ ꯆꯪꯐꯝꯗꯤ ꯌꯥꯝ ꯂꯩ ꯑꯩ ꯍꯣꯇꯦꯜ ꯑꯃꯗ ꯑꯩ ꯈꯔ ꯑꯍꯣꯡꯕ ꯊꯤꯔꯒ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯖꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9:30 ꯑꯩꯈꯣই ꯁꯤꯜꯆꯔ ꯑꯒꯔꯇꯂꯥ ꯑꯦꯛꯁꯄ꯭ꯔꯦꯁ ꯇ꯭ꯔꯦꯟꯗ ꯆꯠꯂꯒ ꯅꯨꯡꯊꯤꯟꯗ ꯑꯒꯔꯇꯂꯥꯗ ꯊꯨꯡꯖꯔꯅꯤ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯗꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯕꯨ ꯑꯗꯨꯝ ꯂꯦꯛꯑꯁꯨ ꯀꯩꯗꯧꯔꯁꯨ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯦꯔꯒ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯌꯥꯔꯄꯣꯔꯠ ꯇꯥꯟꯅ ꯆꯠꯆꯔꯦꯔꯒ ꯑꯩ ꯍꯪꯆꯤꯠꯇꯤ ꯇꯥꯡ 13ꯀꯤ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯗꯗꯤ ꯏꯝꯐꯥꯜꯗ ꯌꯧꯖꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯁꯤꯅꯤ ꯃꯁꯤ ꯒꯨꯝꯕ ꯈꯔꯁꯤ ꯄꯦꯟꯖꯗꯕ ꯑꯩꯈꯣꯏꯁꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯕꯥꯛꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯉꯝꯕ ꯀꯩꯗꯧꯕ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄ ꯃꯄꯤ ꯃꯄꯥꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ MLAꯁꯤꯡ ꯑꯣꯏꯕ ꯃꯔꯜ ꯃꯊꯨꯝ ꯌꯥꯝ ꯂꯩꯕꯁꯤꯡꯅ ꯂꯩꯅꯤꯡꯕ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯄꯩꯁꯥ ꯄꯨꯊꯣꯛꯇꯅ ꯆꯠꯄ ꯉꯝꯕ ꯑꯗꯨꯝꯕ ꯃꯤꯇꯪꯒꯤ ꯃꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏꯗꯨꯅꯤ ꯆꯥꯕ ꯊꯛꯄ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯖꯤꯔꯤꯗ ꯑꯩ ꯍꯧꯖꯤꯛ ꯆꯠꯆꯔꯤꯁꯤ ꯍꯨꯃꯥꯡ ꯑꯣꯔꯣꯅꯤ ꯉꯁꯤꯗꯤ ꯈꯔꯕꯨ ꯏꯪꯕꯔꯥ 34, 35 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯅꯍꯥꯟ ꯑꯩꯅ ꯂꯥꯛꯆꯕ ꯅꯨꯃꯤꯠꯇꯨꯗꯤ 37 ꯌꯧꯈꯤꯕꯅꯤ ꯑꯗꯨꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯅ ꯄꯥꯎꯄꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒ ꯂꯩꯈ꯭ꯔꯤꯕ ꯃꯐꯝꯗꯨꯅꯤ ꯅꯣꯡꯄꯣꯛ ꯀꯩꯅꯣꯔꯣꯝꯗꯅ ꯃꯥꯏꯀꯩꯁꯤꯕꯨ ꯑꯗꯒꯤ ꯁꯣꯝꯁꯤꯅ ꯗꯤꯕꯣꯡ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯥꯡꯗ ꯀꯩꯅꯣ ꯂꯩꯔꯦ ꯃꯁꯤꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯝꯖꯔꯦꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯖꯤꯔꯤꯘꯥꯠꯇꯒꯤ ꯖꯤꯔꯤꯘꯥꯠ ꯕꯖꯥꯔꯗꯒꯤ ꯔꯦꯜꯋꯦ ꯕ꯭ꯔꯤꯖꯇꯨ ꯂꯥꯜꯂꯒ ꯂꯥꯛꯆꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯌꯧꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯦꯟꯗꯕ ꯈꯔꯁꯤ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯑꯩ ꯉꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯕ ꯋꯥꯐꯝ ꯈꯔꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ
Sanathungi Manindra Konsama Hakna no luxury.